ꯇꯥꯕꯨꯅꯨꯡꯒꯤ ꯋꯥꯔꯤ ꯆꯦꯅꯦꯜꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯖꯔꯛꯂꯦ ꯋꯥꯡꯕ꯭ꯔꯦꯟ ꯒꯤꯇꯥꯂꯣꯏ ꯑꯇꯣꯟꯕꯤ ꯁꯤꯖꯟ ꯅꯝꯕꯔ 1ꯒꯤ 8ꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯈꯣꯡꯅꯦꯝꯁꯨ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯇꯥꯔꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯐꯥꯊꯖꯩ ꯃꯔꯝꯗꯤ ꯍꯤꯔꯝꯁꯤꯗ ꯃꯍꯥꯛꯁꯨ ꯆꯦꯟꯅꯔꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯖꯩ꯫ ꯃꯔꯝ ꯑꯁꯤꯅ ꯈꯣꯡꯅꯦꯝ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯚꯥꯅꯨꯒꯤ ꯃꯕꯨꯡ ꯃꯔꯤꯁꯨ ꯃꯆꯜꯒꯤ ꯃꯆꯠ ꯈꯪꯖꯩ ꯑꯗꯨꯕꯨ ꯃꯆꯜ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯗꯕꯗꯤ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯈꯨꯟ ꯂꯩꯀꯥꯏꯗꯨꯒꯤ ꯃꯆꯤꯜ ꯆꯠꯄ ꯑꯍꯜ ꯀꯌꯥ ꯚꯥꯅꯨ ꯍꯣꯏꯗ ꯊꯨꯡꯂꯔꯦ꯫ ꯚꯥꯅු ꯑꯃꯗꯤ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯎꯅ ꯃꯌꯥꯝꯅ ꯂꯦꯞꯅꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯜꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯎꯕꯅ ꯈꯥꯡꯉꯝꯗ꯭ꯔꯕ ꯋꯥꯔꯕ ꯏꯕꯣꯍꯜ ꯑꯃꯗꯤ ꯚꯥꯅꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯨꯟꯗꯥꯂꯩ ꯑꯃꯗꯤ ꯊꯥꯔꯤꯛꯂꯩ ꯋꯥꯈꯜ ꯏꯪꯊꯅ ꯂꯩꯖꯔꯤ꯫ ꯀꯨꯟꯗꯥꯂꯩ ꯃꯆꯥꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ꯫ ꯑꯗꯨ ꯎꯕꯗ ꯊꯥꯔꯤꯛꯂꯩꯅ "ꯄꯂꯦꯝ, ꯅꯆꯥꯕꯨ ꯑꯗꯨꯃꯨꯟꯅ ꯌꯦꯡꯕꯤꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ?" ꯃꯃꯥꯅ ꯀꯩꯁꯨꯝ ꯇꯧꯗꯦꯗ." ꯑꯁꯨꯝꯅ ꯀꯨꯟꯗꯥꯂꯩ ꯃꯣꯃꯣ ꯅꯣꯛꯆꯩ ꯋꯥꯔꯝꯕꯁꯤꯡꯁꯨ ꯀꯣꯛꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯃꯃꯥ ꯃꯆꯥ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯔꯦ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯆꯥꯎꯔꯦꯜ ꯍꯣꯏꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯗꯤꯅꯦꯁꯁꯨ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯡꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ "ꯏꯇꯥꯎ, ꯏꯇꯥꯎ ꯆꯥꯎꯔꯦꯜ, ꯇꯥꯕ꯭ꯔꯣ ꯏꯇꯥꯎ?" ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯗꯤꯅꯦꯁꯅ "ꯏꯇꯥꯎ, ꯊꯣꯡꯁꯤꯁꯨ ꯏꯍꯥꯡ ꯍꯥꯡꯏ, ꯆꯪꯂꯒ ꯍꯦꯛꯇ ꯌꯦꯡꯂꯨꯔꯁꯤꯔꯣ?" ꯇꯣꯝꯊꯤꯟꯅ "ꯍꯣꯏ ꯏꯇꯥꯎ, ꯍꯦꯛꯇ ꯌꯦꯡꯂꯨꯔꯁꯤ." ꯃꯈꯣꯏ ꯑꯅꯤꯅ ꯄ꯭ꯔꯛ ꯄ꯭ꯔꯛ ꯆꯪꯂꯛꯄꯗ ꯆꯥꯎꯔꯦꯜꯗꯣ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯁꯪꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯗꯤꯅꯦꯁ ꯆꯥꯎꯔꯦꯜꯒꯤ ꯐꯃꯨꯡꯗ ꯐꯝꯊꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯗꯤꯅꯦꯁꯅ "ꯏꯇꯥꯎ, ꯏꯇꯥꯎ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯆꯥꯎꯔꯦꯜꯒꯤ ꯃꯇꯧ ꯎꯕꯗ ꯇꯣꯝꯊꯤꯟꯗꯣ ꯀꯞꯂꯛꯏ꯫ "ꯏꯇꯥꯎ, ꯏꯇꯥꯎ, ꯍꯧꯒꯠꯂꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯅꯪ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏꯌꯦ ꯏꯇꯥꯎ." ꯗꯤꯅꯦꯁꯅ ꯆꯥꯎꯔꯦꯜꯒꯤ ꯃꯁꯥꯗ ꯀꯣꯟꯕꯤꯗꯨꯅ "ꯏꯇꯥꯎ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯃꯤ?" ꯃꯈꯣꯏꯅ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯍꯦꯛꯄ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄ ꯀꯌꯥꯗꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯤꯖꯩ꯫ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯔꯗ꯭ꯔꯥ ꯈꯟꯗꯨꯅ ꯄꯥꯈꯠꯆꯩ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯅ "ꯅꯇꯥꯎꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ, ꯉꯔꯥꯡ ꯑꯍꯤꯡ ꯍꯜꯂꯛꯄꯗꯒꯤ ꯃꯁꯥꯁꯦ ꯁꯥꯒꯠꯇꯅ ꯂꯥꯏꯍꯧ ꯑꯃꯨꯛ ꯇꯧꯔꯛꯄꯗꯒꯤ ꯑꯍꯤꯡꯁꯨ ꯇꯨꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇ ꯇꯨꯝꯊꯈꯤꯕꯅꯦ꯫ ꯃꯅꯤꯡꯒꯤ ꯈꯣꯏꯔꯥꯃꯥꯏꯕꯗꯣ ꯑꯗꯨ ꯀꯧꯔꯒꯁꯨ ꯌꯦꯡꯍꯜꯂꯕꯅꯤ, ꯂꯥꯏ ꯌꯦꯛꯄꯒ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ꯫ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯝꯕꯅꯤ, ꯅꯈꯣꯏ ꯄꯥꯈꯠꯀꯅꯨꯀꯣ." ꯗꯤꯅꯦꯁ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯥꯈꯠꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡ ꯈꯔ ꯂꯨꯝꯖꯩ ꯃꯇꯥꯎꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ ꯁꯪꯖꯔꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯔꯤꯛꯂꯩ ꯃꯃꯥꯗ ꯋꯥꯍꯪ ꯀꯌꯥ ꯀꯌꯥ ꯍꯪꯕ ꯍꯧꯔꯛꯏ꯫ "ꯄꯂꯦꯝ, ꯉꯔꯥꯡꯒꯤ ꯏꯕꯨꯡ ꯑꯍꯨꯝꯗꯨꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯣ?" ꯃꯃꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯥꯔꯤꯛꯂꯩ ꯃꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯔꯛꯂꯦ꯫ ꯆꯥꯎꯔꯦꯜꯅ ꯆꯠꯂꯝꯗꯥꯏꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯨꯒꯤ ꯋꯥꯍꯪ ꯀꯌꯥ ꯀꯌꯥ ꯇꯞꯅ ꯇꯞꯅ ꯍꯪꯖꯔꯛꯂꯦ ꯃꯆꯤꯜꯗ ꯊꯣꯛꯅ꯫ "ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ?" ꯃꯃꯥꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯃꯥ ꯑꯩꯐꯥꯎ ꯈꯪꯗ꯭ꯔꯕꯣ?"
ꯊꯥꯔꯤꯛꯂꯩꯅ ꯍꯥ ꯏꯃꯥ ꯅꯠꯇꯦ ꯄꯂꯦꯝ꯫ ꯃꯃꯥꯅ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯔꯣ? ꯊꯥꯔꯤꯛꯂꯩꯅ ꯄꯂꯦꯝ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯋꯥꯈꯜ ꯑꯃ ꯁꯨꯝ꯫ ꯊꯥꯔꯤꯛꯂꯩ ꯃꯆꯤꯟꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯃꯥꯅ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ꯫ ꯊꯥꯔꯤꯛꯂꯩꯅ ꯄꯂꯦꯝ ꯅꯆꯥ ꯍꯣꯔꯦꯟꯗꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏ ꯄꯨꯕꯗꯣ ꯌꯥꯎꯒꯦ ꯍꯥꯏꯕꯕꯨ? ꯃꯃꯥꯅ ꯀꯩꯅꯣ ꯏꯆꯥꯕꯨ ꯉꯝꯒꯗ꯭ꯔꯅꯦ? ꯅꯁꯥꯁꯨ ꯐꯒꯠꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯊꯥꯔꯤꯛꯂꯩꯅ ꯉꯝꯅꯤꯌꯦ ꯄꯂꯦꯝ, ꯅꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯏꯕꯨꯙꯧ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯅ ꯀꯟꯕꯤꯕꯅꯤ꯫ ꯅꯆꯥꯁꯨ ꯏꯕꯨꯙꯧꯒꯤ ꯍꯔꯥꯎꯕꯁꯤꯗ ꯊꯧꯒꯜ ꯐꯪꯖꯍꯧꯒꯦ꯫ ꯃꯃꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯄꯨꯕꯗꯣ ꯌꯥꯎꯅꯕ ꯏꯆꯥꯁꯨ ꯉꯟꯅ ꯂꯣꯏꯁꯤꯟꯖꯔꯣ꯫ ꯊꯥꯔꯤꯛꯂꯩꯅ ꯍꯣꯏ ꯄꯂꯦꯝ ꯂꯣꯏꯁꯤꯜꯂꯁꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯗꯤꯅꯦꯁ ꯑꯃꯗꯤ ꯇꯣꯝꯊꯤꯟꯕꯨ ꯎꯔꯛꯄꯗ ꯆꯥꯎꯔꯦꯜꯅ ꯏꯇꯥꯎ ꯅꯈꯣꯏ ꯑꯅꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯗꯤꯅꯦꯁꯅ ꯀꯨꯏꯔꯦ ꯏꯇꯥꯎ, ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ? ꯆꯥꯎꯔꯦꯜꯅ ꯍꯣꯏ ꯏꯇꯥꯎ ꯅꯨꯡꯉꯥꯏꯔꯦ꯫ ꯗꯤꯅꯦꯁꯅ ꯏꯇꯥꯎ ꯇꯣꯝꯊꯤꯟ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯆꯥꯎꯔꯦꯜꯅ ꯑꯩ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯏꯇꯥꯎ, ꯉꯔꯥꯡ ꯍꯛꯆꯥꯡꯗꯣ ꯋꯥꯕ ꯈꯔ ꯍꯦꯟꯈꯤꯕꯗꯨꯗ ꯇꯧꯔꯤꯕꯅꯦ, ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦꯗ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯅ ꯑꯗꯨꯗꯤ ꯏꯆꯥꯁꯥ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯔꯤ ꯁꯥꯈꯣꯀꯣ, ꯅꯄꯥꯒ ꯑꯩꯒꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯄꯨꯡꯍꯤꯡ ꯍꯦꯛ ꯍꯤꯡꯗꯅ ꯂꯩꯔꯤ, ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯅꯦꯁꯅ ꯏꯇꯥꯎ ꯍꯣꯔꯦꯟꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯉꯨꯁꯤꯅ꯫ ꯆꯥꯎꯔꯦꯜꯅ ꯍꯣꯏ ꯌꯥꯏꯅꯦ ꯏꯇꯥꯎ꯫ ꯇꯣꯝꯊꯤꯟꯅ ꯅꯍꯥꯟꯒꯤ ꯐꯤꯕꯝꯗꯣ ꯑꯃꯨꯛ ꯇꯥꯅꯤ, ꯉꯝꯖꯔꯣꯏꯀꯣ ꯑꯩꯗꯤ꯫ ꯗꯤꯅꯦꯁꯅ ꯍꯧꯔꯛꯂꯗꯧꯅꯤ ꯃꯥꯏ ꯀꯔꯅꯁꯦ, ꯃꯤ ꯊꯥꯔꯤꯛꯂꯩꯗꯤ ꯐꯍꯧꯔꯗꯨꯗꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥ ꯅꯠꯇꯕ ꯑꯃꯅ ꯑꯃꯨꯛ ꯇꯧꯔꯛꯑꯗꯤ? ꯆꯥꯎꯔꯦꯜꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯥꯔꯤꯛꯂꯩꯕꯨ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯈꯟꯕꯤꯗꯦ ꯑꯩꯗꯤ꯫ ꯗꯤꯅꯦꯁꯅ ꯏꯁ ꯌꯥꯗꯦꯀꯣ, ꯂꯩꯖꯕ ꯀꯥꯏꯁꯦ ꯀꯜꯂꯛꯇ꯭ꯔꯦ ꯑꯁꯦꯡꯕ, ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯗꯤ ꯊꯥꯔꯤꯛꯂꯩꯕꯨ ꯑꯣꯏꯖꯅꯤꯡꯈ꯭ꯔꯦꯗ꯫ ꯆꯥꯎꯔꯦꯜꯅ ꯌꯥꯏꯌꯦ ꯏꯇꯥꯎ ꯅꯪꯁꯨ, ꯑꯩꯅ ꯍꯥꯏꯕꯅ ꯈꯤꯇ ꯅꯣꯏꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯄ, ꯋꯥꯒ ꯉꯥꯡꯗꯧ ꯇꯜꯂꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯀꯗꯧꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯅꯕ ꯆꯥꯛ ꯉꯟꯅ ꯆꯥꯔꯒ ꯊꯣꯛꯅꯔꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯂꯩꯁꯨ ꯃꯃꯥꯒ ꯆꯥꯛ ꯉꯟꯅ ꯆꯥꯔꯒ ꯂꯥꯏꯕꯨꯡ ꯇꯝꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏ ꯄꯨꯕ ꯌꯥꯎꯕ ꯆꯠꯈ꯭ꯔꯦ꯫ ꯗꯤꯅꯦꯁ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯂꯨꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯊꯤꯟꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯣꯏꯗ꯭ꯔꯤꯕ ꯏꯇꯥꯎ? ꯗꯤꯅꯦꯁꯅ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯏꯇꯥꯎ ꯆꯥꯎꯔꯦꯜ ꯍꯧꯕꯤꯔꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯗꯤꯅꯦꯁꯅ ꯌꯦꯡꯈꯠꯂꯛꯄꯗ ꯆꯥꯎꯔꯦꯜꯅ ꯗꯤꯅꯦꯁꯇ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯛꯏ꯫ ꯗꯤꯅꯦꯁꯅ ꯃꯤꯠꯆꯤ ꯐꯥꯎꯗꯤ ꯂꯣꯡꯅ ꯇꯥꯒꯦ ꯇꯧꯏꯀꯣ, ꯀꯩꯅꯣ ꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯏꯗ꯫ ꯅꯣꯛꯅ ꯅꯣꯛꯅ ꯆꯥꯎꯔꯦꯜꯅ ꯅꯍꯥꯟꯁꯨ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯏꯇꯥꯎ ꯇꯣꯝꯊꯤꯟꯒ ꯅꯈꯣꯏ ꯑꯅꯤ ꯂꯥꯏ ꯍꯔꯥꯎꯕ ꯐꯖꯅ ꯌꯦꯡꯕ ꯐꯪꯈꯤꯗꯕꯗꯣ,
ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯍꯧꯕ ꯂꯥꯛꯂꯕꯅꯤ꯫ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯄꯦꯟꯅ ꯌꯦꯡꯍꯜꯂꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯛꯂꯤꯁꯤꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯌꯥꯔꯦꯁꯦ ꯈꯔ ꯉꯥꯡꯅꯔꯗꯤ ꯅꯣꯏ ꯑꯅꯤꯁꯤꯅ ꯅꯇꯩ ꯅꯅꯥꯎꯁꯤ ꯉꯥꯏꯈ꯭ꯔꯦ, ꯍꯦꯛ ꯎꯕꯒ ꯑꯣꯏꯅꯗꯅ ꯁꯨꯝ ꯂꯩ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯥꯛꯄꯅ ꯂꯥꯏꯕꯨꯡ ꯌꯧꯔꯦ ꯃꯐꯝ ꯆꯥꯅ ꯐꯝꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯂꯤ꯫ ꯇꯣꯝꯊꯤꯟꯅ ꯆꯥꯎꯔꯦꯜꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯐꯨꯔꯒ "ꯏꯇꯥꯎ ꯆꯥꯎꯔꯦꯜ, ꯑꯥꯗꯒꯤꯁꯤꯕꯨ ꯊꯔꯤꯛꯂꯩ ꯅꯠꯇ꯭ꯔꯣ?" ꯆꯥꯎꯔꯦꯜꯅ "ꯍꯥ, ꯀꯗꯥꯏꯗ?" ꯇꯣꯝꯊꯤꯟꯅ "ꯑꯗꯣꯝꯗ ꯅꯠꯇꯦ, ꯁꯣꯝꯗꯅꯤ." ꯆꯥꯎꯔꯦꯜꯅ ꯌꯦꯡꯂꯛꯄꯗ ꯂꯥꯏꯕꯨꯡ ꯃꯌꯥꯏꯗ ꯂꯥꯏ ꯄꯨꯕ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯤ ꯊꯔꯤꯛꯂꯩꯕꯨ ꯎꯔꯛꯏ꯫ ꯆꯥꯎꯔꯦꯜ ꯃꯊꯃꯣꯏꯗ ꯏꯔꯥꯡ ꯂꯥꯡꯂꯛꯂꯦ, ꯊꯔꯤꯛꯂꯩꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯗꯤꯅꯦꯁꯇ "ꯏꯇꯥꯎ, ꯑꯃꯁꯤꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ." ꯗꯤꯅꯦꯁꯅ "ꯌꯦꯡꯖꯔꯁꯅꯨ, ꯌꯦꯠꯄꯤꯔꯨꯔꯅꯨ." ꯇꯣꯝꯊꯤꯟꯅ "ꯍꯣꯏꯗꯍꯦ, ꯌꯦꯡꯖꯔꯣ, ꯅꯃꯤꯠꯀꯗꯣ ꯆꯣꯡꯊꯣꯛꯇꯅ ꯑꯃꯨꯛ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯈꯤꯗꯅ ꯑꯃꯨꯛ ꯍꯥꯞꯆꯟꯕꯗ ꯀꯦꯡꯅꯤꯀꯣ." ꯗꯤꯅꯦꯁꯅ "ꯀꯦꯡꯂꯁꯨ ꯃꯁꯨꯡ ꯂꯥꯡꯒꯤꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯔꯦꯜꯕꯨ ꯌꯦꯡꯂꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯗꯤꯅꯦꯁ ꯑꯃꯗꯤ ꯇꯣꯝꯊꯤꯟꯅ ꯍꯥꯏꯅꯔꯤꯕꯗꯨ ꯆꯥꯎꯔꯦꯜꯗꯤ ꯑꯃꯠꯇ ꯇꯥꯗꯕ ꯃꯈꯩ ꯊꯔꯤꯛꯂꯩꯕꯨ ꯎꯕꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯅꯤꯡꯉꯥꯏꯗꯅ ꯇꯥꯎꯔꯤ꯫ ꯊꯔꯤꯛꯂꯩ ꯂꯥꯏ ꯄꯨꯅ ꯄꯨꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ, ꯃꯍꯥꯛꯇꯨꯕꯨ ꯂꯥꯛꯂꯝꯒꯗ꯭ꯔꯅꯦ? ꯊꯔꯤꯛꯂꯩ ꯃꯃꯤꯠꯇꯣ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯄꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤꯕ ꯆꯥꯎꯔꯦꯜꯕꯨ ꯎꯔꯛꯏ꯫ ꯊꯔꯤꯛꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯥꯏꯗꯣ ꯅꯣꯟꯊꯈ꯭ꯔꯦ꯫ ꯁꯖꯤ ꯃꯤꯇꯥꯕꯨ ꯉꯝꯖꯕꯤ ꯊꯔꯤꯛꯂꯩꯒꯤ ꯃꯃꯤꯠꯅ ꯌꯦꯡꯂꯝꯂꯒ ꯇꯉꯥꯡꯂꯕꯤ ꯆꯤꯟꯕꯥꯜꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯂꯨꯞꯊꯈꯤꯕꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯋꯥꯈꯜꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯣꯏ ꯂꯨꯞꯊꯈ꯭ꯔꯦ꯫ ꯂꯩꯁꯤꯜꯂꯛꯇꯨꯅ ꯗꯤꯅꯦꯁ ꯑꯃꯗꯤ ꯇꯣꯝꯊꯤꯟꯅ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯎꯔꯛꯏ꯫ ꯆꯥꯎꯔꯦꯜꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯆꯩ꯫ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯊꯔꯤꯛꯂꯩꯕꯨ ꯌꯦꯡꯖꯩ꯫ ꯊꯔꯤꯛꯂꯩꯗꯤ ꯃꯤꯠꯆꯥꯅꯈꯤꯕꯗꯨꯅ ꯏꯀꯥꯏꯕꯗꯒꯤ ꯃꯃꯥꯏꯐꯥꯎ ꯅꯣꯛꯈꯠꯈꯤꯗ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯆꯥꯎꯔꯦꯜ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯂꯥꯏ ꯄꯨꯕꯁꯨ ꯂꯣꯏꯔꯗꯨꯅ ꯂꯥꯏ ꯄꯨꯕ ꯌꯥꯎꯔꯝꯕ ꯄꯥꯈꯪ ꯂꯩꯁꯥ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯔꯛꯀꯗꯧꯔꯦ꯫ ꯈꯨꯜꯒꯤ ꯄꯥꯈꯪ ꯑꯃꯅ ꯊꯔꯤꯛꯂꯩꯒꯤ ꯌꯦꯠꯂꯣꯝꯗ ꯂꯦꯞꯇꯨꯅ ꯖꯒꯣꯏ ꯁꯥꯔꯛꯄꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯇꯣꯝꯊꯤꯟꯅ "ꯑꯣ, ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯈꯣꯜꯁꯦ ꯌꯥꯝ ꯅꯛꯏꯗ." ꯗꯤꯅꯦꯁꯅ "ꯆꯥꯛꯄꯅ ꯀꯥꯕꯒꯤ ꯃꯅꯝ ꯑꯃꯁꯨ ꯂꯥꯛꯀꯨꯝ ꯇꯧꯏꯗ." ꯆꯥꯎꯔꯦꯜꯅ "ꯑꯦ, ꯀꯅꯥꯕꯨꯅꯣ ꯏꯇꯥꯎ?" ꯗꯤꯅꯦꯁꯅ "ꯈꯪꯖꯔꯦ ꯏꯇꯥꯎ, ꯀꯔꯤꯝ ꯈꯜꯂꯨꯅꯨ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯔꯤꯛꯂꯩ ꯊꯣꯔꯛꯄ ꯉꯥꯏꯔꯁꯦ, ꯑꯗꯨꯒ ꯍꯌꯦꯡꯁꯨ ꯂꯥꯏ ꯄꯨꯕ ꯌꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯂꯁꯦ, ꯑꯗꯨꯒꯅꯦ ꯏꯇꯥꯎꯒꯤ ꯑꯆꯥꯛꯄ ꯊꯃꯣꯏ ꯏꯪꯊꯖꯅꯕ ꯍꯌꯦꯡꯗꯣ ꯊꯔꯤꯛꯂꯩꯒ ꯅꯈꯣꯏ ꯑꯅꯤ ꯊꯔꯤꯛꯂꯩꯅ ꯏꯇꯥꯎꯒꯤ ꯑꯣꯏꯗ ꯖꯒꯣꯏ ꯀꯣꯛ ꯁꯥꯗꯣꯛꯃꯤꯟꯅꯔꯣ." ꯆꯥꯎꯔꯦꯜꯅ "ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯏꯇꯥꯎ?" ꯇꯣꯝꯊꯤꯟꯅ "ꯐꯠꯇ꯭ꯔꯗꯤ ꯀꯩꯅꯣ, ꯃꯤ ꯑꯄꯥꯠꯄꯗ ꯍꯤꯡ ꯊꯥꯖꯤꯜꯂꯒꯕꯨ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯔꯤꯛꯂꯩꯅ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯊꯔꯤꯛꯂꯩꯁꯨ ꯊꯣꯔꯛꯂꯦ꯫ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄꯗ ꯗꯤꯅꯦꯁꯅ ꯐꯠ ꯂꯩꯁꯤꯜꯂꯛꯂꯒ "ꯏꯆꯟ ꯊꯔꯤꯛꯂꯩ, ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦ." ꯊꯔꯤꯛꯂꯩꯅ "ꯏꯕꯨꯡ, ꯑꯩꯕꯨꯔꯥ?" ꯗꯤꯅꯦꯁꯅ
ꯍꯣꯏ ꯃꯥꯅꯦ, ꯑꯩꯈꯣꯏ ꯏꯇꯥꯎ ꯆꯥꯎꯔꯦꯜꯅ ꯍꯌꯦꯡꯗꯣ ꯂꯥꯏ ꯄꯨꯕ ꯌꯥꯎꯃꯤꯟꯅꯁꯦ ꯍꯥꯏꯔꯛꯑꯦ꯫ ꯊꯔꯤꯛꯂꯩ ꯆꯥꯎꯔꯦꯜꯕꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯗꯤꯅꯦꯁ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥꯎꯔꯦꯜꯗ ꯄꯥꯎ ꯑꯗꯨ ꯇꯝꯖꯩ, ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯊꯔꯤꯛꯂꯩ ꯃꯃꯥꯒ ꯃꯌꯨꯝꯗ ꯍꯟꯈꯤꯕꯗꯨ ꯂꯥꯞꯇꯛꯅ ꯌꯦꯡꯗꯨꯅ ꯏꯟꯅꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯔꯤꯛꯂꯩꯁꯨ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯃꯃꯥꯒ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯗꯤꯅꯦꯁ, ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯆꯥꯎꯔꯦꯜꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯦ꯫ ꯐꯣꯡꯗꯣꯛꯅꯗ꯭ꯔꯤꯕ ꯊꯔꯤꯛꯂꯩ ꯑꯃꯗꯤ ꯆꯥꯎꯔꯦꯜ, ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ꯫